Youth of Manipur gi Phajinkhiba Thoumi Ahum, VISHAL, SINTHA NGAMBA AMADI Robinson, condition Amatta Yaodana Thadorakkadabani HAIBA demand ngasi, KAKWA ASEM LEIKAI AMASUNG, KAKWA SOROKHAIBAM LEIKAI gi APUNBA MEIRA PAIBI gi IMA-IBEL sina WAKAT MEEPHAM CHATHAKHRE. Youth of Manipur na sinaga KAKWA ASEM LEIKAI community hall da pangthokpa, WAKAT MEEPHAM aduda IMA-IBEL sina achumbagi kholaw namthabiganu amadi dictatorship ki thawong janingde haina thaba pleka chingsinakhe. WAKAT MEEPHAM aduda sarkyakhibi KAKWA ASEM LEIKAI MEIRA PAIBI gi president Sagol Sem Asakirana hai. Transgender social activist Malem Thongam, Manipur police na Phajinkhiba ka mari leidana Changsinkhiba khongsang amada Youth of Manipur gi Thoumi Ahum ase lengak na Phajinkhiba de matang asida hainingbade Youth of Manipur gi Thoumi sing ase tungi asa leiba na hangaktane Phajinkhiba makoi ahum ase condition amate yautana mari leinaba singna athubada thadokliyo haina bahagna appeal tawke. Malem Thongam ga jiti sangam mari leina phagiba akoi youth ki angang ahum sibu सरकार की माइकैदगी अखोइना हाइजरी मदुदी सरकार मना याव थादोकपिरो मखोय सिंगजे यूथ ऑफ मणिपुर की सिंगजे तुंगी आशा लाइबा गांगतनी अखोय चिरेबा मतमजा अखोय इचा इसु सिंगजे सुमाइना फाजन खोजना तौरगा ममा सिंगजे लाइबा ngamde adu kamaina kuki bulan thengna gadra sigi wagadra aduna सरकार ना चादमिरदुना आंगा औंसि बोस्टर amada yaudana thadokpiro ina hanna हाइजरी